Jiribam district ki Borobekra police station ki manung chanba Durgapur Lamtai Khunou da ngasi masak khangdaba singna sakti leiraba bom Pokhaihanduna maitai ki dukan mari Thugairamle IT news a thogdok thokfam dagi fangba pauda thogdok asi ngasi ayuk pung 2:30 tabada thokibani thogdok aduda computer ki dukan hardware amadi grocery ki dukan sing amangata thokre dukan sing adu Lamtai Khunou da leiba haubam budhi chahi 38 apokpa AIDS khomai koba miyoi amagini hairi Bom Pokhaiba pau hektabaga Borobekra police station ki police team ama laktuna thijinbaga haukibaga loinana kari maram ki dukan sing adu Thugairamle bano haiba haujik phawbagi oina khangbangamdri adumakpu tha kharagi mamangdasu dukan aduda masak khangdaba singna nongmai kapsilambagi thogdok laikre hairi thogdok asigi matangda dukan mapu haubam budhina phongdorakpada mamangdasu aigi dukan asida nongmai kapsilakpa laikre aduga ngasina bom Pokhaihanduna Thugairambe yamna pende kanagumba amatana selgi demand tawrakpasu leite haiki ngasigi thogdok asigi matangda Lamtai Khunou youth club ki president Y Sanjoyna phongdorakpada nongmai kapsinba bom Pokhaihanba dukan thugaiba asi yamna nungaite karigumba mi leramlabadi misimina yawramgani hairaduna aikoisu khangba yaba khangle maramaduna Pomgi thausu puriba CM Birena miteng changbiduna mara leiba miyoising athubada chairak pibiyo haiki youth club ki president oina kantok jamne pampai pujamni ngarang ahing pung aniga mitraunga swaisida khogi lekai yamba sing haitare magi dukan sida mamang su smaina nongmai kapsanba yaukre asisu khogi leiba administration sing haitare doi doi police ki wari sana dana smaina matungda thogoi koloi haibagi moina responsibility kan taw lawrani hairaga smaina tawro matung sida ikhang hongdana ngarang thangase nongmai tantana bom yauna kapsalakna smaina kai to ma kano ta hole kai mami do dukan da magi ipam ta gadi mi yauna sibagi kano da lairba pose smaina si pose kya ni khuju smaina thogo che thoga koi kya ni smaina khang laigini lairiba pose si men maru riba khogi aje hom pabi ra pabung mingoi penjabda khogi CM na su si pose kano to yangchan biraga kanana langchanbi no kanana kamai taro mino hai pose thidoga chapchabi legal oiba action lokhapiraga langchanbiram ise thidopiraga chapchabi action lokhapir haina smaina khogi club ki mai kai tagi thakse